Imphal East District ki Pukhao Shantipur ki chingdagi kuki khulai paibani chingnabasingna makhatana attack chatharakpadagi ngasisu khut thoknaba leptri Pukhao Shantipur dagi Khamenlok fawbaki tongan bamafamda kuki khulai paibani singnabasingna attack chatharakpadagi khulngakpa singa khut thoknaba aduda maitai khulngakpa ahom asopa nangki khut thoknaba aduda kuki khulai paiba singi maraktasu asokpa yauramba yabagi thajaba lei hairi Hiramasi matang de Impact News ki ground reporter Langbam Musuk amadi video journalist Kabi Chandra dagi paudam ama. Nahan numidang taraga makai taba matam dagi Pukhao ki Shantipur da kuki kulai pai bising na chathar kheba attack adu dagi haurakanda koi khut thokna ba adu koi hojik su leptana thokna ri hojik su koi Pukhao Shantipur gi sing asi dagi haurakanda Khamenlok lom gi area yo gi tongan mafam sing dagi hai tare hojik su akan mamong da khut thokna ri koi bom yauna mai kai ani gi marakta khut thokna ba asida koi ngasi gi oina mai tai gi village volunteer ahum koi minor injury hoy badagi koi hospital like nanabu da makta makhata treatment tawna nabu ki da makta ambulance seasonal puthokre loina na koi drone thagatuna yengwa matamda kuki khulai paiba sing gi market da su asiba yawudagi hon tokpagi adumba footage sing drone gi mateng na uri loina na hojik su market ani gi marakta koi akan mongda koi khutthongna bi thaba asi chathari maroina kuki khulai paiba sing asi ado hantokpui mota henna sangsilakna bo honarakpadagi maike ani gi marakta khutthongna bi thaba asi hojik chu chathari bane hojik su maroina maike ani sida maroina kuki khulai paiba sing gi maike dagi tongan bompi I haina khangna ba koi makhu gi bom adu yamna masing yamna kapa koi yamna tanari loina koi laiba maitai khulngakpa singi maikai dagi su koi kapa iba kuki khulai baiba sing asi tamna hojik che akan mamongda khutthokna ri koi makhata na so hojik khutthokna ba si leptam maram wakanda ahenna asopan amadi asina sing yaurpo yabagi othokpa sing lairi haiba update sing ado koi pudu laksage hojik ki onadi koi Pukhao Shantipur dagi camera person El Kabi ga loina na myanda paudam jari ba isai rang su